ꯍꯧꯖꯤꯛꯁꯦ ꯑꯩꯁꯨ ꯑꯣꯖꯥꯗ ꯐꯣꯟ ꯇꯧꯔꯛꯖꯔꯛꯀꯦꯅ ꯈꯜꯂꯝꯕꯅꯤ ꯉꯔꯥꯡꯁꯨ ꯑꯣꯖꯥꯅ ꯍꯣꯏ ꯇꯧꯔꯛꯑꯝꯃꯦꯅ ꯍꯥꯏ ꯑꯗꯣ ꯉꯔꯥꯡꯗꯣ ꯄ꯭ꯔꯥꯊꯅꯥ ꯑꯣꯖꯥꯅ ꯇꯧꯕꯤꯕ ꯑꯣꯖꯥꯒ ꯑꯩꯒ ꯋꯥꯔꯤ ꯑꯌꯨꯛꯇ ꯁꯥꯟꯅꯔꯝꯕꯗꯣ ꯎꯝ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯑꯃꯨꯛ ꯂꯦꯡꯁꯤꯟꯕꯗꯣ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯗꯒꯤ ꯍꯧꯔꯛꯇ꯭ꯔꯦꯕ ꯑꯣꯖꯥ ꯑꯣ ꯍꯧꯔꯛꯇꯕꯗꯒꯤ ꯑꯩꯁꯦ ꯆꯠꯇ꯭ꯔꯦ ꯑꯗꯩ ꯃꯥꯗꯣ ꯄꯩꯁꯥꯒꯤ ꯉꯔꯥꯡ ꯆꯠꯂꯨꯕꯗꯨꯁꯨ ꯂꯨꯄꯥ 2,200 ꯍꯦꯟꯅ ꯐꯪꯉꯛꯇꯕ ꯎꯝ ꯑꯗꯨ ꯄꯨꯔꯒ ꯆꯠꯄꯗꯨꯗꯤ ꯇ꯭ꯔꯤꯠꯃꯦꯟꯗꯣ ꯑꯩꯗꯤ ꯒꯥꯏꯅꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯂꯩꯕꯅꯤꯅ ꯒꯥꯏꯅꯤꯗ ꯍꯥꯟꯅ ꯇꯥꯟꯅꯔꯒ ꯑꯃꯨꯛ ꯃꯦꯗꯤꯁꯤꯟꯗ ꯔꯤꯐꯔ ꯇꯧꯔꯛꯑꯒꯗꯤ ꯁꯦꯜꯗꯣ ꯃꯊꯧꯗꯣ ꯍꯣꯏ ꯌꯥꯝꯅ ꯁꯐꯤꯁꯦꯟꯗꯣ ꯑꯣꯏꯔꯔꯣꯏꯗꯧꯕꯀꯣ ꯑꯣꯖꯥ ꯎꯝ ꯑꯩꯅ ꯑꯗꯨꯝ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯣꯖꯥ ꯑꯗꯨꯝ ꯏꯁꯣꯔꯅ ꯇꯥꯕꯤꯕꯒꯤ ꯍꯣꯏ ꯑꯣꯖꯥꯅ ꯇꯧꯕꯁꯦ ꯑꯗꯨꯝꯗꯤ ꯐꯈꯤꯕꯅꯦ ꯃꯃꯥꯡꯗꯁꯨ ꯑꯩꯒꯤ ꯕꯕꯥꯒꯤ ꯕꯤꯄꯤꯒꯤ ꯇꯧꯕꯗ ꯐꯩꯌꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯝ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯏꯁꯣꯔꯅ ꯑꯩ ꯔꯤꯂꯤꯞ ꯐꯪꯍꯟꯕꯤꯔꯒ ꯑꯗꯨꯝ ꯍꯧꯗꯦ ꯑꯗꯨ ꯈꯤꯇꯪ ꯃꯃꯤ ꯁꯥꯃꯤ ꯈꯤꯇꯪꯗꯤ ꯑꯣ ꯅꯥꯈꯤꯕꯒꯤꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯑꯣꯖꯥꯗ ꯑꯩꯅ ꯁꯤꯒꯤ ꯄꯥꯎꯁꯦ ꯑꯝꯇ ꯍꯥꯏꯒꯦ ꯑꯩꯒꯤ ꯅꯨꯄꯥꯅꯁꯨ ꯑꯣꯖꯥꯗꯨ ꯐꯣꯟꯗꯨ ꯇꯧꯔꯛꯑꯝꯕꯅꯦ ꯑꯝꯇ ꯇꯧꯔꯒ ꯅꯪ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯕꯗꯒꯤꯗꯤ ꯈꯤꯇꯪ ꯍꯧꯖꯤꯛꯐꯥꯎꯒꯤ ꯍꯧꯗꯦ ꯎꯝ ꯌꯥꯡꯉꯦ ꯈꯣꯠꯂꯦ ꯍꯥꯏꯔꯣ ꯑꯗꯣ ꯑꯩ ꯇ꯭ꯔꯤꯠꯃꯦꯟ ꯗꯣꯛꯇꯔ ꯆꯠꯄꯗꯨꯗꯤ ꯑꯣꯖꯥ ꯑꯩꯗꯤ ꯆꯠꯆꯗꯔꯤꯕ ꯍꯣꯏ 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 ꯄꯩꯁꯥꯗꯨꯒꯤ ꯀꯟꯗꯤꯁꯟꯗꯨꯅ ꯑꯗꯨ ꯑꯅꯤ ꯊꯣꯛꯄꯅꯦ ꯑꯩꯅ ꯀꯩꯒꯨꯝꯕ ꯄ꯭ꯔꯦꯒꯅꯦꯟꯁꯤꯒꯤ ꯀꯦꯁꯁꯦ ꯂꯩꯔꯝꯗ꯭ꯔꯗꯤ ꯗꯥꯏꯔꯦꯛ ꯃꯦꯗꯤꯁꯤꯟꯗ ꯆꯪꯕ ꯌꯥꯕꯀꯣ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯨ ꯅꯠꯇꯕꯅꯤꯅ ꯍꯥꯟꯅ ꯃꯣꯏꯗ ꯂꯣꯏ ꯇꯥꯟꯅꯗꯣꯏꯅꯤꯅ ꯍꯣꯏ ꯍꯣꯏ ꯑꯗꯨꯒꯤ ꯇꯧꯔꯒ ꯂꯩꯕ ꯅꯥꯇꯩ ꯆꯥꯗꯕ ꯀꯟꯗꯤꯁꯟ ꯍꯥꯏꯕꯗꯣ ꯁꯦꯟꯁꯦ ꯑꯣꯏꯕ ꯍꯟꯗꯛꯁꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯐꯥꯔꯁꯇꯗꯤ ꯑꯍꯥꯟꯕꯗ ꯏꯁꯣꯔꯕꯨ ꯊꯥꯒꯠꯃꯤꯟꯅꯁꯤꯀꯣ ꯎꯝ ꯏꯁꯣꯔꯅ ꯏꯆꯟꯒꯤ ꯎꯝ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯅꯅꯤ ꯎꯝ ꯏꯁꯣꯔꯅ ꯏꯆꯟꯒꯤ ꯏꯃꯨꯡꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯔꯝꯅꯅꯤ ꯑꯩꯅ ꯎꯝ ꯍꯥꯏꯖꯕ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯗꯣ ꯏꯁꯣꯔꯅ ꯇꯥꯕꯤꯕꯒꯤꯀꯣ ꯎꯝ ꯏꯁꯣꯔꯕꯨ ꯊꯥꯒꯠꯃꯤꯟꯅꯁꯤ ꯑꯗꯨꯒ ꯏꯆꯟꯒꯤ ꯑꯅꯥꯕꯗꯨꯁꯨ ꯄꯨꯡꯐ ꯐꯕ ꯑꯣꯏꯖꯔꯣ ꯏꯁꯣꯔꯒꯤ ꯖꯤꯁꯨ ꯍꯣꯏ ꯈ꯭ꯔꯤꯁꯇꯒꯤ ꯍꯣꯏ ꯃꯤꯡꯗ ꯑꯣꯏꯖꯔꯒꯦ ꯑꯩꯁꯦ ꯑꯗꯨꯒ ꯏꯆꯟꯗ ꯑꯩ ꯍꯧꯖꯤꯛ ꯂꯨꯄꯥ 3,000ꯈꯛ ꯌꯥꯝꯗꯤ ꯎꯝ ꯌꯥꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯆꯟꯅꯤ ꯍꯥꯏꯅ ꯈꯟꯖꯔꯒ ꯄꯣꯛꯃꯤꯟꯅꯕ ꯏꯆꯟꯒꯤꯅꯤꯀꯣ ꯎꯝ ꯑꯩꯈꯣꯏ ꯎꯝ ꯍꯧꯖꯤꯛꯁꯦ ꯄꯩꯁꯥ ꯑꯩꯉꯣꯟꯗꯁꯨ ꯄꯩꯁꯥꯁꯦ ꯈꯤꯇꯪ ꯋꯥꯕ ꯑꯗꯨꯒ ꯄꯩꯁꯥꯁꯦ ꯍꯣꯏ ꯍꯣꯏ ꯑꯌꯥꯝꯕ ꯑꯣꯖꯥ ꯆꯤꯟꯅꯩ ꯃꯅꯤꯄꯨꯔꯗꯁꯨ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯎꯝ ꯑꯣꯏꯔꯒ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯃꯥꯅꯦ ꯑꯣꯖꯥ ꯑꯗꯨꯅ ꯈꯤꯇꯪ ꯑꯣꯏꯔꯒꯁꯨ ꯏꯆꯟꯒꯤ ꯈꯤꯇꯪ ꯍꯣꯏ ꯍꯣꯏ ꯃꯇꯦꯡ ꯑꯣꯏꯅꯕꯤꯌꯨ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯕ꯭ꯂꯦꯁꯤꯡꯗꯨ ꯑꯗꯨꯒ ꯂꯣꯏꯅꯅꯅꯤꯀꯣ ꯑꯩꯅ ꯍꯥꯞꯆꯔꯛꯇꯣꯏꯁꯦ ꯃꯥꯅꯦ ꯃꯥꯅꯦ ꯑꯣꯖꯥ ꯎꯝ ꯑꯩ ꯌꯥꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯌꯦ ꯌꯦꯡꯉꯣ ꯑꯣꯖꯥ ꯍꯣꯏ ꯑꯣꯖꯥꯅ ꯇꯧꯕꯤꯕꯁꯦ ꯍꯣꯏ ꯑꯩꯁꯨ ꯐꯣꯟꯗ ꯉꯔꯥꯡꯗꯣ ꯊꯦꯡꯅꯩ ꯑꯣꯖꯥꯅ ꯌꯦꯡꯉꯣ ꯎꯝ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯩꯅ ꯁꯦꯜꯗꯣ ꯃꯇꯦꯡ ꯗꯥꯏꯔꯦꯛ ꯄꯥꯡꯕꯤꯌꯣ ꯍꯥꯏꯗ꯭ꯔꯁꯨ ꯑꯣꯖꯥꯅ ꯈꯪꯕꯤꯕꯅ ꯍꯦꯜꯂꯒ ꯑꯣꯖꯥꯅ ꯉꯔꯥꯡ ꯍꯣꯠꯅꯕꯤꯗꯅ ꯂꯥꯏꯚ ꯍꯣꯏ ꯊꯥꯗꯅ ꯑꯩꯒꯤꯗꯃꯛ ꯃꯆꯜꯒꯤꯗꯃꯛ ꯇꯧꯕꯤꯕꯗꯣ ꯍꯣꯏ 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 ꯅꯨꯡꯁꯤꯕꯁꯦ ꯂꯩꯕꯒꯤ ꯏꯁꯣꯔꯒꯤ ꯃꯔꯤꯅ ꯁꯛ ꯈꯪꯅꯖꯕꯁꯨ ꯅꯠꯇꯦ ꯃꯆꯤꯜ ꯃꯧꯄꯥ ꯃꯕꯨꯡ ꯃꯆꯟ ꯑꯣꯏꯕꯒꯤ ꯎꯝ ꯃꯔꯤꯅ ꯑꯩ ꯌꯥꯝ ꯊꯥꯒꯠꯂꯦ ꯑꯣꯖꯥꯕꯨ ꯑꯍꯥꯟꯕꯗ ꯑꯗꯨꯒ ꯄꯥꯡꯕꯤꯔꯛꯈ꯭ꯔꯕ꯭ꯔꯥ ꯑꯩ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅꯗꯤ ꯃꯁꯛ ꯈꯪꯗꯦ ꯃꯣꯏꯕꯨꯁꯨ ꯏꯁꯣꯔꯅꯅꯦ ꯍꯦꯟꯅ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯗꯔꯀꯥꯔꯗꯁꯨ ꯄꯤꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯒꯤ ꯊꯕꯛ ꯃꯤꯅꯤꯁꯇ꯭ꯔꯤꯁꯨ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯍꯦꯟꯅ ꯑꯩꯁꯨ ꯍꯦꯟꯅ ꯎꯝ ꯄꯥꯡꯉꯛꯄ ꯇꯧꯔꯛꯄ ꯀꯣ ꯍꯣꯏ ꯍꯣꯏ ꯉꯝꯕꯗꯣ ꯍꯦꯟꯅ ꯑꯣꯏꯖꯒꯦ ꯑꯣꯖꯥ ꯍꯣꯏ 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 ꯊꯧꯖꯥꯜꯅꯤ ꯑꯗꯣ ꯏꯆꯟꯒꯤ ꯍꯧꯖꯤꯛ ꯏꯆꯟꯒꯤ ꯄꯨꯛꯇ ꯂꯩꯔꯤꯕ ꯑꯉꯥꯡꯗꯣ ꯑꯗꯨꯁꯨ ꯎꯝ ꯇꯦꯛꯇ ꯀꯥꯏꯗꯅ ꯏꯁꯣꯔꯅ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯑꯃ ꯏꯁꯣꯔꯅ ꯗꯦꯂꯤꯚꯔꯤ ꯑꯣꯏꯍꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯍꯣꯏ ꯍꯣꯏ ꯏꯆꯟꯒꯤ ꯑꯣꯖꯥ ꯏꯄꯨꯔꯣꯏꯕꯁꯨ ꯇꯦꯛꯇ ꯀꯥꯏꯗꯕ ꯏꯁꯣꯔꯅ ꯑꯣꯏꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯎꯝ ꯏꯁꯣꯔꯗ ꯍꯥꯏꯖꯔꯤ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯟꯅ ꯎꯝ ꯍꯥꯏꯔꯛꯄ ꯃꯇꯝꯗꯀꯣ ꯎꯝ ꯑꯩ ꯅꯥꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯁꯦ ꯒꯥꯔꯤ ꯊꯧꯔꯝꯕꯅꯦꯕ ꯑꯩ ꯎꯝ ꯏꯁꯀꯨꯇꯤ ꯊꯧꯔꯒ ꯂꯝꯕꯤ ꯑꯃꯗ ꯆꯠꯂꯝꯕꯅꯤ ꯃꯐꯝ ꯑꯃꯗ ꯑꯗꯨ ꯑꯩ ꯂꯦꯞꯄꯒ ꯎꯝ ꯌꯥꯝꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯎꯝ ꯅꯨꯡꯉꯥꯏꯇꯅ ꯏꯁꯣꯔꯗ ꯑꯩ ꯈꯪꯉꯦ ꯍꯥꯏꯖꯕꯅꯤ ꯑꯣꯖꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯀꯤꯡ ꯑꯣꯏꯈ꯭ꯔꯦ ꯁꯦꯔꯤꯌꯁꯂꯤ ꯑꯥ ꯑꯣꯏꯔꯒ ꯑꯩꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯕꯗꯣ ꯂꯥꯏꯚ ꯊꯥꯗꯅ ꯄꯥꯡꯅꯤꯡꯕꯒꯤꯀꯣ ꯍꯣꯏ ꯍꯣꯏ ꯑꯩꯁꯨ ꯊꯦꯡꯅꯖꯩꯑꯕ ꯉꯔꯥꯡꯗꯣ ꯑꯗꯨꯗꯩꯗ ꯐꯣꯟꯗꯣ ꯎꯝ ꯑꯩꯁꯨ ꯇꯧꯔꯒ ꯍꯔꯥꯎꯃꯟꯕꯩ ꯄ꯭ꯔꯥꯊꯅꯥ ꯑꯗꯨ ꯏꯁꯣꯔꯅ ꯑꯩ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯑꯗꯨꯗꯣ ꯏꯁꯣꯔꯅ ꯑꯃꯨꯛ ꯇꯥꯕꯤꯔꯝꯗꯗꯅ ꯑꯩꯗꯣ ꯑꯃꯨꯛ ꯍꯟꯗꯨꯅ ꯎꯝ ꯔꯤꯄꯤꯠ ꯑꯃꯨꯛ ꯂꯦꯡꯗꯨꯅ ꯈꯥꯡꯕ ꯉꯝꯃꯝꯗ꯭ꯔꯗꯤ ꯑꯣꯖꯥ ꯑꯩ ꯀꯩ ꯀꯟꯗꯤꯁꯟꯗ ꯑꯣꯏꯅꯤ ꯃꯥꯅꯤ ꯃꯥꯅꯤ ꯑꯩꯒꯤ ꯃꯥꯅꯤ ꯈꯨꯠꯇ ꯂꯩꯕ ꯂꯨꯄꯥ 1,200,000 ꯑꯩ ꯆꯠꯄ ꯎꯝ ꯌꯥꯕꯁꯨ ꯎꯝ ꯅꯠꯇꯦ ꯃꯥꯅꯤ ꯑꯗꯨ ꯃꯥꯅꯤ ꯏꯁꯣꯔꯅ ꯈꯪꯉꯦ ꯍꯥꯏꯕ ꯑꯩꯒꯤ ꯎꯝ ꯀꯟꯗꯤꯁꯟꯗꯣ ꯑꯣꯖꯥ ꯃꯥꯅꯤ ꯀꯣ ꯃꯥꯅꯤ ꯃꯥꯅꯤ ꯈꯪꯕ ꯃꯔꯝꯅ ꯑꯩꯒꯤ ꯂꯩꯔꯤꯕ ꯄꯩꯁꯥ ꯑꯔꯤꯛꯄꯗꯨ ꯄꯨꯔꯒ ꯑꯩ ꯍꯧꯖꯤꯛ ꯄ꯭ꯔꯥꯏꯚꯦꯠ ꯃꯦꯗꯤꯀꯦꯜ ꯍꯥꯏꯕꯁꯤꯗꯤ ꯂꯨꯄꯥ 15,000-15,000 ꯃꯥꯅꯤ ꯄꯥꯏꯔꯒ ꯅꯠꯇ꯭ꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯨꯄꯥ 2,000-3,000 ꯄꯨꯔꯒ ꯆꯠꯄ ꯌꯥꯕ ꯅꯠꯇꯦꯕ ꯆꯨꯝꯃꯤ 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 ꯏꯁꯣꯔꯅ ꯈꯪꯕꯤꯕ ꯃꯔꯝꯅ ꯑꯃꯨꯛ ꯍꯧꯍꯟꯕꯤꯔꯛꯇ꯭ꯔꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯍꯣꯏ ꯏꯐ ꯑꯃꯨꯛ ꯔꯤꯇꯔꯟ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯍꯥꯏ ꯂꯩꯔꯝꯃꯒꯗꯤ ꯑꯩ ꯌꯥꯝꯅ ꯑꯋꯥꯕꯗꯣ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯍꯣꯏ ꯑꯣꯖꯥꯅ ꯍꯣꯏ ꯍꯥꯏꯖꯕꯤꯕꯗꯣ ꯑꯌꯨꯛꯇ ꯄ꯭ꯔꯥꯊꯅꯥ ꯐꯖꯅ ꯇꯧꯕꯤꯕꯗꯨꯗꯒꯤ ꯇꯥꯗꯅ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯍꯧꯔꯛꯇ꯭ꯔꯦ ꯑꯗꯣ ꯍꯣꯏ ꯍꯧꯔꯛꯇꯕꯁꯨ ꯑꯣꯏꯖꯒꯦ ꯍꯣꯏ ꯑꯣꯖꯥ ꯍꯣꯏ 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 ꯇꯥꯔꯤꯛ 25ꯁꯤꯁꯦ ꯑꯩꯒꯤ ꯑꯃꯨꯛ ꯆꯦꯛꯑꯞ ꯇꯥꯕꯅꯦ ꯗꯣꯛꯇꯔꯗꯣ ꯎꯝ ꯂꯥꯛꯏꯕ ꯗꯦꯠ 25 ꯁꯤꯗ
ꯍꯣꯏ ꯍꯣꯏ ꯌꯦꯡꯒꯗꯕ ꯈꯣꯠꯀꯗꯕꯗꯨꯁꯨ ꯇꯦꯁ ꯅꯨꯡ ꯍꯥꯏꯕꯒꯤ ꯄꯩꯁꯥꯁꯨ ꯌꯥꯝ ꯆꯪꯒꯗꯕ ꯑꯃꯨꯛ ꯂꯩꯌꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯇꯦꯁ ꯍꯣꯏ ꯍꯣꯏ ꯑꯗꯨꯒꯤꯁꯨ ꯑꯩꯁꯦ ꯌꯥꯝ ꯄꯣꯠꯂꯨꯝ ꯑꯃꯨꯛ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯄꯣꯠꯂꯨꯝ ꯄꯨꯔꯝꯕ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯂꯨꯄꯥ ꯂꯤꯁꯤꯡ ꯌꯥꯝ ꯆꯪꯒꯗꯣꯔꯤ 10ꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯥꯡ 15ꯁꯦ ꯃꯣꯏꯒꯤ ꯑꯃꯨꯛ 5 ꯃꯟ ꯆꯪꯉꯛꯄꯒꯤ ꯇꯦꯁ ꯃꯌꯥꯝ ꯇꯧꯕꯗꯣ ꯑꯣꯖꯥ ꯍꯣꯏ ꯍꯣꯏ ꯇꯦꯁꯇꯨ ꯇꯧꯁꯦꯅ ꯍꯥꯏꯕꯅꯦꯕ ꯑꯜꯇ꯭ꯔ ꯁꯥꯎꯟ ꯀꯩꯀꯩꯒꯤ ꯑꯗꯨꯒꯤꯁꯨ ꯌꯥꯝ ꯋꯥꯔ ꯂꯩꯔꯝꯃꯤꯉꯩꯁꯤꯗ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯂꯦꯡꯁꯤꯜꯂꯛꯄꯗꯨꯗ ꯑꯩꯅ ꯉꯔꯥꯡꯗꯣ ꯌꯥꯝ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯒꯅꯦꯕ ꯑꯩꯅ ꯑꯣꯖꯥꯗ ꯄ꯭ꯔꯥꯊꯅꯥ ꯑꯝꯇ ꯇꯧꯕꯤꯌꯣ ꯏꯁꯣꯔ ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤ ꯂꯝꯕꯤ ꯂꯩꯔꯔꯣꯏꯅ ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯣꯖꯥꯅ ꯈꯪꯍꯧꯗꯅ ꯑꯩꯕꯨ ꯂꯝꯕꯤ ꯆꯠꯄ ꯑꯣꯏꯔꯁꯨ ꯄꯥꯏꯈꯠꯄꯤꯔꯛꯑꯒ ꯇꯧꯕꯤꯕꯗꯣꯀꯣ ꯍꯣꯏ 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 ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯁꯣꯔꯒꯤ ꯊꯧꯔꯥꯡꯅꯤ ꯑꯗꯨꯒ ꯏꯆꯟꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯩꯁꯨꯝ ꯋꯥꯈꯜ ꯂꯥꯡꯇꯛꯅꯕꯤꯒꯅꯨ ꯏꯆꯟ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯆꯟꯒꯤꯗꯃꯛꯇ ꯂꯦꯞꯈ꯭ꯔꯕꯗ ꯀꯩꯁꯨꯝ ꯂꯥꯡꯇꯛꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯒ ꯏꯁꯣꯔꯅ ꯏꯆꯟꯒꯤꯗꯃꯛꯇ ꯂꯦꯞꯄ ꯃꯇꯝꯗ ꯏꯁꯣꯔꯕꯨ ꯊꯥꯖꯕ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯆꯥ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯌꯥꯝꯁꯨ ꯏꯆꯟꯒꯤꯗꯃꯛꯇ ꯂꯩꯀꯣ ꯑꯗꯨꯅ ꯍꯣꯏ ꯑꯣꯖꯥ ꯗꯦꯁꯥ ꯃꯇꯝꯗ ꯅꯕꯨꯡ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯕꯨꯡꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯛꯎ ꯏꯆꯟꯒꯤ ꯃꯦꯗꯤꯀꯦꯜꯗ ꯈꯟꯖꯔꯤꯕꯅꯦ ꯆꯠꯄ ꯑꯣꯖꯥ ꯑꯩꯗꯤ ꯏꯕꯨꯡꯁꯨ ꯂꯩꯖꯗꯦ ꯄꯣꯛꯃꯤꯟꯅꯕꯗ ꯇꯁꯦꯡꯅ ꯑꯩ ꯑꯣꯖꯥꯗ ꯈꯟꯖꯔꯤꯕꯅꯦ ꯑꯗꯣ ꯇꯥꯟꯖꯥ ꯆꯥꯔꯗꯤ ꯑꯩꯁꯨ ꯈꯤꯇꯪ ꯁꯦꯟ ꯊꯨꯝꯒꯤ ꯃꯇꯥꯡꯗ ꯁꯨꯃꯥꯏꯅꯁꯨ ꯁꯨꯝ ꯂꯩꯔꯣꯏ ꯑꯗꯣ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯐꯥꯎꯗ ꯑꯩ ꯆꯠꯁꯦꯅ ꯑꯩ ꯐꯦꯃꯤꯂꯤꯗ ꯐꯥꯎꯗ ꯇꯥꯟꯅꯔꯤꯅꯦꯕꯀꯣ ꯍꯣꯏ 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 ꯑꯣꯖꯥ ꯂꯥꯛꯑꯣ ꯏꯆꯟ ꯂꯥꯛꯑꯣ ꯋꯦꯜꯀꯝ ꯇꯧꯔꯤꯀꯣ ꯎꯝ ꯏꯆꯟꯒꯤ ꯆꯦꯀꯞ ꯇꯧꯕ ꯑꯉꯥꯡꯒꯤ ꯗꯦꯂꯤꯚꯔꯤ ꯐꯥꯎꯕꯒꯤ ꯑꯗꯨꯒ ꯎꯝ ꯗꯥꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯎ ꯑꯩꯈꯣꯏ ꯀꯟꯕꯤꯌꯨ ꯃꯄꯨꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯂꯩꯔꯤ ꯏꯁꯣꯔꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯣꯏ ꯉꯝꯖꯕ ꯑꯣꯖꯥ ꯑꯩ ꯃꯇꯦꯡ ꯄꯥꯎ ꯄꯥꯡꯒꯅꯤ ꯄꯤꯖꯔꯛꯀꯦ ꯑꯁꯤꯒꯤꯁꯤꯗꯤ ꯖꯁ ꯁ꯭ꯇꯥꯔꯇꯤꯡꯅꯤꯀꯣ ꯑꯩꯈꯣꯏꯅ ꯍꯣꯏ ꯐꯥꯁꯀꯤ ꯎꯝ ꯑꯣꯏꯅ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯈꯔꯗꯪ 3,000 ꯈꯛꯇꯪ ꯃꯇꯦꯡ ꯇꯧꯖꯔꯛꯀꯦ ꯍꯣꯏ ꯍꯣꯏ ꯑꯣꯖꯥ ꯀꯩꯁꯨ ꯍꯣꯏ ꯍꯣꯏ ꯀꯥꯏꯗꯦ ꯑꯩ ꯌꯥꯝ ꯊꯥꯒꯠꯂꯦ ꯑꯍꯥꯟꯕꯗ ꯏꯁꯣꯔꯕꯨ ꯑꯗꯨꯒ ꯑꯣꯖꯥꯕꯨꯁꯨ ꯋꯥꯅ ꯑꯣꯖꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯕꯤꯕꯒꯤ ꯃꯌꯥꯝꯗꯨꯅꯁꯨ ꯅꯨꯡꯁꯤꯕꯒꯤꯀꯣ ꯍꯣꯏ ꯍꯣꯏ ꯇꯧꯕꯤꯔꯛꯄꯅꯦ ꯑꯣꯖꯥꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯣꯖꯥꯗꯤ ꯌꯦꯡꯉꯣ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝ ꯂꯩꯕꯁꯤꯗ ꯑꯩꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯌꯣ ꯍꯥꯏꯗꯅ ꯄꯥꯁꯇꯔ ꯃꯌꯥꯝ ꯀꯥꯜꯂꯝꯃꯒ ꯍꯥꯏꯗꯕꯤꯗ ꯑꯣꯖꯥꯗ ꯍꯥꯏꯔꯛꯄꯗꯣ ꯍꯣꯏ ꯍꯣꯏ ꯑꯣꯖꯥꯒꯤ ꯑꯩꯅ ꯑꯍꯥꯟꯕꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯅ ꯄꯥꯝꯖꯕ ꯍꯥꯏꯕꯗꯣ ꯂꯩꯇ ꯂꯥꯏꯔꯁꯤꯡꯁꯦ ꯑꯩꯁꯨ ꯌꯥꯝꯅ ꯑꯩꯁꯦ ꯌꯥꯝ ꯂꯩꯖꯗꯦ ꯌꯥꯝ ꯂꯥꯏꯔꯕ ꯑꯃ ꯑꯣꯏꯕ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯗꯣꯀꯣ ꯏꯁꯣꯔꯒꯤ ꯍꯣꯏ ꯍꯣꯏ ꯋꯥꯍꯩꯒ ꯑꯗꯣ ꯉꯁꯤ ꯈ꯭ꯔꯤꯁꯇꯦꯟꯗꯤ ꯍꯥꯏꯔꯒ ꯈ꯭ꯔꯤꯁꯇꯦꯟꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗꯕ ꯃꯥꯗꯤ ꯑꯗꯨꯝ ꯇꯧꯕꯤꯕꯀꯣ ꯑꯗꯨꯒ ꯍꯣꯏ ꯍꯣꯏ ꯑꯣꯖꯥꯅ ꯄ꯭ꯔꯥꯊꯅꯥꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯀꯟꯗꯤꯁꯟꯗꯨꯒꯤ ꯂꯝꯕꯤ ꯈꯔꯗ ꯑꯣꯏꯔꯁꯨ ꯍꯥꯡꯗꯣꯛꯄꯤꯗꯨꯅ ꯇꯧꯕꯁꯦ ꯍꯣꯏ ꯍꯣꯏ ꯌꯥꯝꯅ ꯇꯥꯡꯕ ꯑꯣꯖꯥꯀꯣ ꯑꯗꯨ ꯃꯥꯅꯤ ꯑꯩꯅ ꯌꯥꯝ ꯊꯥꯒꯠꯄ ꯑꯣꯖꯥꯁꯦ ꯅꯨꯡꯁꯤꯕ ꯍꯣꯏ ꯍꯣꯏ ꯇꯁꯦꯡꯅ ꯏꯁꯣꯔꯅ ꯑꯣꯖꯥꯁꯦ ꯁꯤꯖꯤꯟꯅꯕ ꯑꯇꯥꯡꯕ ꯑꯃꯈꯛꯇꯅꯤꯅꯦꯅ ꯈꯜꯂꯀꯥꯟꯗ ꯑꯩ ꯍꯣꯏ 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 ꯄ꯭ꯔꯥꯊꯅꯥ ꯏꯆꯟ ꯑꯗꯨꯝ ꯁꯤ ꯄꯨꯝꯅꯃꯛ ꯌꯥꯎꯖꯩ ꯑꯣꯖꯥꯒꯤ ꯐꯦꯃꯤꯂꯤꯒꯤꯗꯃꯛꯁꯨ ꯀꯣ ꯍꯣꯏ 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 ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅꯤ ꯎꯝ ꯑꯗꯣ ꯑꯃꯨꯛꯇꯪ ꯏꯁꯣꯔꯗ ꯍꯥꯏꯖꯃꯤꯟꯅꯁꯤ ꯏꯆꯟ ꯍꯣꯏ ꯍꯣꯏ ꯑꯣꯖꯥ ꯐꯔꯦ ꯑꯝꯇ ꯍꯥꯏꯖꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯍꯥꯂꯦꯂꯨꯌꯥ 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 ꯁꯔꯒ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯕꯤꯕ ꯑꯕ꯭ꯔꯥꯍꯝꯒꯤ ꯑꯩꯖꯥꯛꯀꯤ ꯌꯥꯀꯨꯕꯀꯤ ꯏꯖ꯭ꯔꯥꯑꯦꯜꯒꯤ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯀꯤ ꯏꯁꯣꯔ ꯏꯄꯥ ꯌꯥꯍꯣꯕꯥ ꯏꯄꯥ ꯏꯁꯣꯔ ꯏꯄꯥꯕꯨ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯇꯤ ꯑꯍꯤꯡꯕ ꯏꯁꯣꯔꯅꯤ ꯃꯄꯥꯁꯨ ꯃꯆꯥꯅꯨꯄꯥꯁꯨ ꯊꯋꯥꯏ ꯑꯁꯦꯡꯕꯁꯨ ꯑꯍꯨꯝꯃꯛ ꯑꯣꯏꯕ ꯏꯄꯥꯅꯤ ꯏꯄꯥꯅ ꯏꯆꯟ ꯑꯁꯤꯒꯤ ꯅꯥꯔꯝꯕ ꯋꯥꯔꯝꯕꯗꯣ ꯏꯄꯥꯅ ꯂꯧꯊꯣꯛꯄꯤꯔꯦ ꯍꯥꯏꯅ ꯇꯥꯖꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯏ ꯏꯄꯥ ꯅꯍꯥꯛꯇꯤ ꯑꯩꯈꯣꯏꯒ ꯑꯍꯤꯡꯕ ꯏꯃꯥꯅꯨꯑꯦꯜꯅꯤ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯏꯁꯣꯔꯅꯤ ꯍꯥꯏꯕꯗꯨꯅꯤ ꯄ꯭ꯔꯚꯨ ꯏꯆꯟ ꯑꯁꯤꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯇ ꯅꯆꯥꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤ ꯃꯍꯥꯛꯀꯤ ꯂꯥꯛꯀꯗꯕ ꯃꯥꯒꯤ ꯗꯦꯂꯤꯚꯔꯤ ꯑꯣꯏꯒꯗꯕ ꯃꯥꯒꯤ ꯃꯄꯨꯛꯇ ꯂꯩꯔꯤꯕ ꯅꯨꯡꯁꯤꯕ ꯃꯆꯥ ꯇꯦꯛꯇ ꯀꯥꯏꯗꯅ ꯗꯦꯂꯤꯚꯔꯤ ꯑꯣꯏꯍꯟꯕꯤꯌꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨꯁꯨ ꯏꯄꯥ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗ ꯏꯄꯥꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯂꯣꯏꯅꯕꯤꯌꯨ ꯑꯗꯨꯒ ꯅꯆꯥꯅ ꯊꯥꯖꯒꯗꯧꯔꯤꯕ ꯂꯨꯄꯥ 3,000 ꯑꯁꯤꯒꯤꯗ ꯈꯔ ꯇꯧꯅ ꯉꯝꯖꯕ 100ꯇ 50ꯇ 200ꯇ 300ꯇ ꯑꯣꯏꯔꯒꯁꯨ ꯍꯥꯞꯄꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯍꯦꯟꯅ ꯏꯄꯥꯒꯤ ꯑꯆꯨꯝꯕ ꯅꯨꯡꯁꯤꯕꯗꯣ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯆꯒꯦ ꯄ꯭ꯔꯚꯨ ꯖꯤꯁꯨꯗꯤ ꯅꯨꯡꯁꯤꯕꯒꯤ ꯃꯄꯨꯅꯤ ꯏꯪꯊꯕꯒꯤ ꯖꯨꯕ꯭ꯔꯥꯖꯅꯤ ꯍꯥꯏꯕ ꯇꯥꯛꯊꯣꯛꯆꯒꯦ ꯏꯄꯥ ꯏꯁꯣꯔ ꯑꯗꯨꯒ ꯏꯆꯟ ꯑꯁꯤꯗ ꯃꯊꯧ ꯇꯥꯔꯛꯄ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯦꯜ ꯊꯨꯝꯒꯤ ꯑꯣꯏꯔꯒꯁꯨ ꯄ꯭ꯔꯦꯌꯔꯒꯤ ꯑꯣꯏꯔꯒꯁꯨ ꯏꯄꯥ ꯅꯆꯥ ꯑꯩꯈꯣꯏꯅ ꯇꯧꯖꯒꯦ ꯄ꯭ꯔꯚꯨ ꯅꯆꯥ ꯑꯩꯕꯨ ꯁꯤꯖꯤꯟꯅꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯀꯟꯕꯤꯕ ꯃꯄꯨꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯕꯨ ꯏꯄꯥꯅ ꯁꯤꯖꯤꯟꯅꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯆꯟꯒꯤ ꯑꯅꯥꯕ ꯑꯌꯦꯛꯄ ꯄꯨꯝꯅꯃꯛ ꯀꯣꯛꯈꯤꯗꯨꯅ ꯍꯦꯟꯅ ꯏꯄꯥꯒꯤ ꯊꯧꯖꯥꯜ ꯑꯗꯣ ꯁꯔꯒꯗꯒꯤ ꯕ꯭ꯂꯦꯁꯤꯡ ꯑꯗꯣ ꯅꯣꯡꯒꯨꯝꯅ ꯏꯆꯟꯒꯤ ꯃꯊꯛꯇ ꯏꯆꯟꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯊꯛꯇ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯄꯨꯟꯗ ꯂꯩꯔꯤꯕ ꯃꯆꯥꯒꯤ ꯃꯊꯛꯇ ꯍꯩꯊꯕꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯏꯄꯥꯒꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯅꯍꯥꯛꯇꯤ ꯃꯉꯥꯜꯅꯤ ꯑꯃꯁꯨꯡ ꯊꯥꯖꯕꯁꯤꯡꯗ ꯏꯄꯥꯅ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯉꯥꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯏꯄꯥ ꯍꯥꯏꯔꯤꯕ ꯃꯉꯥꯜ ꯑꯗꯨꯅ
amambada leiriba ishorgi nungsiba phangdaduna leiriba waraba langtaknaraba polum puraba singda ipagi mangala do phangzaduna mekhogi polum awaba punamak kokanbibasu aikhoina ngamjabasu ipana ohenbiu ipa ishor ichangi punsi prabhu jisu nangonda sinajari magi ana ayek punamak prabhu jisu gi cross da langsinjari ipana haki wahida paplom da shiraduna mekoina dharma chenba rom da hingnaba uthakta masamaki hakchang da masamak nai khoi gi pap pubiki mahaki chaifam na khoi na ba fahan bire hariba ipagi bible gi ahingba wahai aduna ichan gi puroiba mapuroiba amasung magi macha mekhoi gi family gi mathakta ipagi wahai ase lakpo oiresanu aduga mateng tawbirakraba pumnamak gi damakta so haijari loina naipa kanbiba mapugi youtube channel bu yengbiriba pumnamak gi damakta so haijari ipana loina biu aduga ipa ishor ipa bu khangzadriba ipa da sauba ipa da thina ngangba mekhoi gi damakta so haijari mekhoi khangzadaduna tawbani ipa mekhoi da achumba mangala do achumba nungsiba do thawai asingba gi loina bibaduna mekhoi gi pulamba thong punamak hangdokpiduna prabhu jisu di dharma sandokpa lakpa nate aigi magi haina khaidokpa lakpa nate ishor ga khoi ga mari samjanna hanba lakpani pap kokpi ba lakpani dharma chelanbi ba mapuni haibado mekhoi na su khangduna pukning hongba oirasanu langtakna badagi ingthabada lakpa oirasanu loinana iramda manipur gi damakta so haijari pa nungsi khraba nahakna nagi thaujal marang kaina haithari iramdamda masi lana soknaduna kidnap tawduna mi phaduna punduna christian haina kauraga tawriba mawong matause ipa ishor nahaki aningba nate prabhu nahaki aningba na chai khoina phongdok chage ipa ishor nahakna thoiba punamakse nungsibada ingthabada laganbiu iramda manipur setna khaina hanbiganu prabhu setna khaina khraba singi damakta so haijari ipa mekhoi gi lehoriba nupi angang sing tekta kaiduna thambiu mekhoi da polum thamoi da polum leibado lauthokpiu ipa ishor aduga lehoriba punamaksu setna khaina handabo henbiu prabhu jisu gi nungsi thaujal na iramda manipur da hen lakpo irasanu haijaba nonjaba punamak prabhu jisu gi machanupa gi mingda prabhu jisu gi mingda nizaribani thakatchabaga loinana amen 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 Amen. Amen. thakatchari ichan adudi ichan asigi numbers da ichan gi keno yaubra gp yaubra Oza yaw bane aigi linthoi laurembam haidana laibane. hoi ai husi kapage ko ichan Hoi hoi am nungaire ozagi hoi mathakta ishorna bor bibibo ishanuko oza. hoi pare amen Khara isile nausingi mathakta shu. amen pare ichan husi kapcharage Hoi hoi oza am nungaire. amen Hmm.